ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯤ ꯅꯥꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯊꯥꯕ ꯍꯧꯖꯈ꯭ꯔꯕ ꯋꯥꯔꯤ ꯈꯨꯠ ꯃꯀꯛ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ, ꯈꯪꯃꯤꯟꯅꯔꯁꯤ꯫ ꯈꯨꯠ ꯃꯀꯛ ꯑꯅꯤꯗꯨꯅ ꯎ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗꯒꯤ ꯚꯤꯛꯇꯔ ꯄꯥꯈꯠꯄ ꯍꯦꯟꯈꯤꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯣꯟꯊꯔꯛꯏ꯫ ꯑꯀꯤꯕ ꯄꯥꯈꯠꯄ ꯀꯌꯥꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯄꯗꯨꯅ ꯃꯍꯥꯛ ꯐꯅ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯥ ꯍꯦꯛꯀꯦ ꯇꯧꯔꯝꯕꯗꯨꯁꯨ ꯍꯦꯛꯇ꯭ꯔꯦ꯫ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯒ ꯃꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯐꯝ ꯇꯥꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯗꯣ ꯐꯅꯗꯤ ꯁꯥꯡꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯚꯤꯛꯇꯔꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯁꯨ꯫ ꯚꯤꯛꯇꯔ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ꯫ ꯄꯥꯈꯠꯄꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯈꯥꯗ ꯃꯍꯥꯛ ꯇꯞꯅ ꯐꯝꯊꯔꯒ ꯂꯩ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯚꯤꯛꯇꯔ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯞꯅ ꯈꯜꯂꯛꯏ, ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯨꯔꯕꯗꯤ ꯅꯧꯆꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄꯅꯤ, ꯌꯥꯝꯅ ꯀꯤꯒꯟꯖꯥꯎꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯈꯪꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯒꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯑꯩꯕꯨꯁꯨ ꯊꯧꯅꯥ ꯂꯩꯇꯦ, ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯅꯥꯄꯟ ꯀꯥꯖꯕ ꯆꯥꯎꯊꯣꯛꯆꯕ ꯚꯤꯛꯇꯔꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯁꯨꯝ ꯅꯈꯣꯏꯗ ꯂꯛꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤꯕ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯐꯥꯒꯤꯗꯨ ꯇꯧꯒꯅꯨ꯫ ꯊꯧꯅꯥ ꯂꯩꯕꯁꯨ ꯁꯥꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯕꯨ ꯀꯤꯍꯟꯕ, ꯃꯤꯕꯨ ꯄꯥꯈꯠꯍꯟꯕꯗꯨ ꯇꯧꯒꯅꯨ꯫ ꯀꯗꯥꯏ, ꯉꯁꯥꯏ ꯅꯪꯕꯨ ꯂꯥ ꯍꯦꯛꯀꯅꯤꯅ ꯆꯠꯈꯤꯕꯗꯣ ꯂꯥ ꯑꯃꯠꯇ ꯄꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ? ꯚꯤꯛꯇꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯁ꯭ꯋꯥꯏꯗꯗꯤ ꯂꯥ ꯑꯃꯠꯇ ꯍꯧꯗ꯭ꯔꯦ, ꯂꯝ ꯂꯥꯞꯅ ꯍꯧꯕ ꯃꯥꯜꯂꯦ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯀꯅꯥꯅꯣꯝꯒ ꯑꯩꯒ ꯆꯠꯂꯒ ꯂꯧꯔꯨꯁꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯅꯪꯅ ꯂꯥ ꯄꯔꯛꯂꯣꯏ ꯍꯥꯏꯕꯁꯦ꯫ ꯃꯗꯨ ꯈꯪꯗꯅ ꯉꯁꯥꯏꯅ ꯕꯤꯔꯦꯟꯅ ꯂꯥ ꯍꯦꯛꯂꯒ ꯄꯔꯛꯈ꯭ꯔꯕꯅꯤ꯫ ꯂꯥꯛꯑꯣ, ꯅꯪ ꯀꯔꯤꯃꯠꯇ ꯍꯦꯛꯄ ꯆꯠꯂꯨꯔꯅꯨ꯫ ꯃꯐꯝꯁꯤꯗ ꯆꯥꯛ ꯊꯣꯡꯐꯝꯁꯤꯗ ꯐꯝꯂꯒ ꯑꯣꯏꯅ ꯂꯩꯔꯣ꯫ ꯅꯪꯒꯤ ꯀꯥꯔꯟ ꯉꯥꯡꯕꯤ, ꯅꯪꯒꯤ ꯀꯥꯔꯟ ꯇꯥꯕꯤꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯧꯔꯤꯅꯦ꯫ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ, ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯗꯣꯏꯅꯦ꯫ ꯂꯥꯛꯑꯣ, ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯁꯦ ꯃꯇꯦꯡ ꯄꯥꯡꯂꯨ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯚꯤꯛꯇꯔꯗꯣ ꯆꯥꯛ ꯊꯣꯡꯐꯝꯒꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯕꯤꯔꯦꯟꯒ ꯅꯧꯆꯥꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯥꯛ ꯊꯣꯡꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯂꯣꯛ ꯃꯆꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤ꯫ ꯚꯤꯛꯇꯔꯁꯨ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯗ ꯇꯝꯂꯁꯤꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯍꯣꯏꯗ, ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯤ ꯃꯍꯥꯛ ꯈꯛꯇ ꯊꯦꯡꯅꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯐꯝ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯐꯝꯂꯕꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯄꯥꯈꯠꯆꯕ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯅ ꯁꯦꯝꯅ ꯃꯍꯥꯛꯁꯨ ꯃꯥꯏꯀꯩ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯇꯝꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤꯠꯀꯤ ꯑꯀꯟꯕ ꯁꯥꯎꯝ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ꯫ ꯄꯥꯈꯠꯄ ꯍꯦꯜꯂꯤꯕ ꯀꯔꯤꯒꯨꯝꯕ ꯎ ꯋꯥꯅ ꯀꯟꯅ ꯀꯟꯅ ꯂꯦꯡꯂꯕꯁꯨ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯂꯩꯐꯝ ꯈꯪꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯃꯈꯣꯏꯗꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯊꯦꯡꯅꯔꯤꯕ ꯚꯤꯛꯇꯔꯗꯤ ꯂꯩꯐꯝ ꯈꯪꯗꯦ꯫ ꯃꯍꯥꯛ ꯅꯦꯅꯥ ꯇꯥꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯥꯅ ꯂꯩꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯧꯔꯝꯂꯦ꯫ ꯚꯤꯛꯇꯔ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ, ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯥꯏ ꯐꯖꯅ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯛꯄꯗꯣ꯫ ꯃꯍꯥꯛ ꯃꯗꯨꯒꯤ ꯃꯔꯝꯗꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯀꯪꯊꯣꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯁꯣꯏꯕ ꯂꯣꯏꯁꯤꯜꯂꯝꯗꯕ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡ ꯑꯗꯣ ꯚꯤꯛꯇꯔꯅ ꯇꯞꯅ ꯁꯣꯏꯔꯤ꯫ ꯇꯨꯃꯤꯟ ꯑꯗꯨꯝ ꯅꯣꯟꯊꯔꯒ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯆꯦꯡꯁꯨ ꯁꯨꯆꯤꯟꯈ꯭ꯔꯦ꯫ ꯚꯤꯛꯇꯔ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯤ꯫ ꯃꯔꯣꯏ ꯁꯣꯏꯅ ꯁꯣꯏꯅ ꯚꯤꯛꯇꯔ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯌꯥ ꯀꯥꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯃꯥꯟꯅꯕꯗꯣ
siang suramlaga mahaksu asomgi nakanda karinoma lobu chakhiba matangni. Victor di mai su hangalakte. Mamanabadu lairiboi ningdana wari kaya mamana tamna tamna kangthorai. Mahakna asumna mamanabudu wari lirai. Mataw, ngasai gi aina lahe ko chalubado. Thawdok ama thengnabane. Thawdok tu ai lidaroi di khanbane. Adubu nakhoi da lihaudrabadi horen soidana kariguma fatanungda khara thokpa tare. Ngasai aina lahe ke tawringai nakan namada uyanagi makhol ama kana tai. Karino haina yengluba mikuptadi khunmaka anikak leiramba wane. Mahakna sumna pakatna liriba wado kanasu leiba natte. Mamanabadu su thokrabane. Mahakti mamanabadu leiriboi ningdana wari adum mathang tamli. Mamanaba adudi manakta leitabanina Victor na wari kaya ama lirabasu magi pakhum karimata tadre. Victor di adumak tamli. Mahakna wari tamlingagi manung aduda makhoina chak tholamba chapu ado khabai ama pairaga goro otpagi makhon khariti tai. Victor su wari adum lirambadagi pakhum di amata piraktaba chapu otpagi makhon di asum tabaduda mahakti mamanabaduna oliboi ningdana mataw nangona liriba wari sibu phagi manbra namu karimata tadabra haduna mamanabadu kaurai. Mahak adu phawbada maroi soina mai hangalaktri. Hanjil khabai ama pairaga chak otpagi makhon di asum tari. Mamanaba adugi pakhum amata pirakte haduna Victor na mamai onkhalaga yengluba mikuptadi kanasu leiramdre. Chapu aduda khabai mathantana yauraga leiramliba. Victor pakhatpa akiba helai. Karino ngasaidaki olidubu kanamata leitabra sibu haduna wakhan kaya ama khalle. Bikup adudagidi mahak mamanabadubu kanna kaurai. Khara lapna mamanabadu tabadagi lakle haduna changlai. Mamanabadu changlakka matamda mamanabaduna Victor da mo harai. Chapuchi oladi phajana otpa yadra kaino nangna tawrisibu haduna Victor da harai. Mamanabaduna adumna hairakpadudani Victor pakhatpa amuki helakliba. Victor na mamanabaduda asumna harai. Kaino chapuchi bu nangna olamba nattabra. Mamanabadun mukhumlai. Yare bungo kuire aidi asomda sa kakpa yengluba nangna tomtani sidili hawrido nangi karan ngangbi nangi oida bada tawbido adum tawraga layu nang waisi haraduna mamanabana muk phajana chapu du semle. Victor ngak ta phawbale tana leiba ngamdre. Ma khangle mangonda kariguma amana question senare habase. Mahangna muk mamanabaduda asumna harai. Mataw nangonda ina hujikki wari kaya ama tambado nang karimata tahawdabra. Mamanabaduna harai. Kadaidi wari tabanu kuire aidi thokiba somda leirubane nangna kanna kaurai haiduna nangi manakta muk changlakpane. Victor na amuk tamna mamanabaduda asumna harai. Mataw mafam mase khunmakak thoi mataw. Mahakna asumna serious oina tamliba pawado mamanabadu nolai. Mamanabaduna mo harai. Yare mataw nangi mi ki hanbi mi pakhalanbi do amuk tawranu kadaidagi khunmakakno nangi nathawda sum tawro. Victor na mo harai. Phagi natte mataw asengmane nakhoida ina haidabane ngasai aina la hekpa chalubado bikup aduda aidi thengnarabane. Phagi natte ko nakhoida ina haidibasi haduna Victor na yamna pakhana tamliba pawado mamanabadu thawsade. Mamanabaduna handana karemnaraga asumna khumlai. Thalak sunune khunmakak kaidudi aisu yengningi. Mataw kam sange khunmakak haisibu pambomak yobra natraga khudang makakla. Yamna karemnana mamanaba Victor duda asumna hanglai. Wari sana mamanabado chapu adu khabai ama pairaga mahak amuksu olai. Mahakna chapu makhum adu he hangdolaga otke tawba mikup aduda chapu manung aduda khunmaka ama yaurame. Khunmaka adu ubudagi mahak chapugi manin karapka mayam adugi marakta kainoma yaure haduna mahak yamna munna yengsille. Karino haiba chapchana khangdre. Mahakna mamanaba Victor bu kausillaga
Matao, laune, chaphu manungda kainoma yauri yengu lau haiduna tamna kausille. Victor su karino haiduna makhoi ani tamna changsilaga yengle. Mikup adudadi taseng na uba phangle. Khun makak ama chaphu manung aduda yauraga leiramba. Makhoi ani kanna hauna lauraga mafam adu thadolaga chenki. Chaphu adusu mafam chadaba oibana cha adusu punna haidokle. Maigai khangkidre. Victor ga mamanaba amaga maigai amada kanna chenkre. Somdana mamanaba ani amana yen chamnaga lehauri. Aduga amuksu somni nakalamadana Biren ga mamanaba nauchaga loktagi ising yaba chakhibado hoje phaba halakdri. Mamanaba ani adusu yen chemba loiraga karakle. Makhoi anina lakpa matam adudadi makhoi gi chak thongmado pungchai chairaga leiramle. Aduga chak thonglamba chaphu adusu chak punna haidolaga leiramle. Karino tawriba matawsibu haiduna makhoi ngayaktang chamnaba phauki. Mamanaba Victor amadi chak thonliba mamanaba adubu makhoi anina koikai koi karimata tadre karimata khumlaktre. Kadomda chakhibano kaidoribano phiyam asibu haiduna makhoi wakhan kaya am khalai. Makhoi na asumna leine mikup adudasu Birenga mahakki mamanaba nauchaga lakle. Haujikti makhoi mari punna chak thongpam aduda leire. Leiramliba phibam mawang mataw aduda makhoi khudimak karino tawrisibu haiduna wakhan kaya am khanjanare. Mamanaba Victor adudi phone paikhibane. Mahakki number da phone tawsilo kadaida leibana amukta hangu haiduna phone tawge tawbane. Laibak thibane. Network so amukta phangdre. Biren naucha mamanaba aniduga makhoi mari punna wa kaya am khanare. Biren asumna haire. Karino ngasigi mataw asibo chaka su punna haidolamle. Mafam asida sairumlaga makhoi anina mangkhribasibu phagi tawge haiduna tawribra natraga asigi singasibu tamthiba saka leiba jala haiduna Biren haire. Mamanaba aniduna mo haire. Madu khanaba yaba wane. Aikoina sakaklingai matamdasu marup amado mak changlame. Yamna kuina de leiramde. Mak chatkhibaga ngaktang leiraga aikoisu lakle. Adubu aikoina yorokko matamdadi asumna torumlibasini. Karino aikoi khangdre gyan mamle haduna makhoi masen wa kaya am khanare. Naucha na makhumme asigi singa sidadi sa kai de leitabane. Lao mafam sida koi kuina pantharagumsi makhoi anibu thirusi haduna naucha Biren mamanaba aniduga mamanaba Victor amadi atopa manaba adubu kauraga singaduda thiba lai. Nauchari tasengnamak singadugi manungge wari amata ningthina khangba natte. Singaduda nupi ama sikiba mahaki wari adudi nauchari tadabanina khangdabanina madugi maramdadi kaisum makhoi knowledge leitre khangsu khangdre. Phana yamna sangna makhoi marina mamanaba Victor amadi atopa mamanaba adubu kauraga singaduda thirai. Karimata tadre makhoi anigi mapaw thibasu phangdre. Asomdana Victor amadi mamanaba amadu kamdawri. Mafam adudagi yamna kanna chenkhraga khuraba lok macha amada makhoi ani lotlaga leire. Makhoi anidi kibana ngahakta phawa leifam khangdre. Masa adusu humangna pumcho chonare. Makhoi anina lotliba lok ado yamde khaji ising chele. Ngaktang leiragadi makhoi anina phamlaga leiringai lok adugi ising ado haujikti I machuana chelakle. Makhoi anina tapna yengthorakpada lok adugi ising machu ado hanadi iru luna chelambane. Haujikti I machuana chelakpadagi makhoi ani amuka pakhan hauna lauraga mafam adu thadolaga muk chele. Mamanaba mari aduga makhoi aniga lapnaba asum helakle. Victor ga mahaki mamanaba aduga nangan naraga tapna chingi akoiba duda koini yenglaga makhoi ani pakhana lakle. Victor sukable mahaki mamanaba du sukable. Karino ngasigi numit asida aikoina thengnariba thodok asibu haduna asum lakpana makhoi ani hojikti chingnungado suklaba manung amachu yosilakle. U yamna kungna hawi nungsa mangan ningthina phangba natre. Kadaidona chalibusu khangde. Kikiba
Pakhatkiba aduna koina koina sum lakpaduna hawjikti makhoi mafam adu yausilakpane. Mafam aduda nungsit kanna sitpa yade, kariguma makhol amata taba yade. Makhoi ani khangbek khangi, pakhatpanasu loire. Suklaba chingnung aduda khara sana chalakpada Victor ga mahakki mamanabaduga wabanasu loire. Ngayaktang pothakisi masigi u pambi asida akhoi ngakta phamsi haiduna makhoi ani nangan nganaraga makhoi ani ngayaktang phamlaga lei. Makhoi ani na waba henduna ngayaktang phamlingagi mikup adudani mathaktagi nupi ka samlang ama makhoi ani ga tampa aduda tarai. Makhoi ani khangpret khangi karino taraklisib haiduna yengi. Makhoi ani mak chap manana uwadugi mathaklomdi yengluba matamdadi nupi amagi mangak khakta uwadudi yalaga leirame. Marai sangna tingtholaga mit ama kanna lautholaga leirame. Makhoi ani pakhatpana khangmana kanna lauraga amukachu chele. Tasengma makti mafam ado khun makak thoi hairiba nupi ama siki hairiba mafam aduni. Mahak yamna toina mafam asida tamnaba natte. Mangonda karemnaba magi maming pallaga singnabadi yade. Asumna Victor amadi mahakki mamanabado yamna kanna pakhanna amukachu lauraga chelakpana. Hawjikti makhoi ani kanna chelakpagi saphu aduna kadomdagino khangde. Ko mamada makhoi animak punna puthaki punna nanthaki. Mayambu aroibada warina chongni maikaidagi amukana khurumjari mathangi tangkak yamna thuna puthona bahona jage.